Chahi khudingi leptana chathaduna lakpa radio Tabiribashing Shakhang Maikhangnaba gi Thouramgi Taramari suba tangka ngasi Manipur aribam lekai da laiba Thouram asina Thabu oiduna Sophia Sharma Basaspati Mayungi Sangaida Pangthokkhre Radio Listener Guild Manipur Sinduna mafam kayadagi lakpa radio gi channel kayagi thomi sing yawnga radio Tariba miyoi kayana sarukladuna Pangthokkheba Thouram aduga mailina Radio Listener Guild Manipur gi Vice President Thouram Darana haikibada Manipur da laiba radio channel khudingmakna sarukyaduna Pangthokkhliba Thouram ase lamdam asida thokliba irang asida iramdam gidamak thawaina pontha pikraba athoba thobisingi mafamda Saranjali pibagalidana entertainment program sing na mapung oina Pangthokpa Thouram amani haiba wafam sing phongdokhe Manipur da laibiriba community radio station khudimaki staff sing amadi abo Kaswani Imphal gi staff sing yauna amadi akhoi radio Tabiribashing gi Manipur gi kasin koya khudingmaktagi lengbirakle harakanda ahalaman imaibel mo pangisanaw sanase khudingmak akhoi radio Tabiribashing sigi Shakhang Maikhangnaba Thouram asi akhoi ngasi han banongaji misida pangthokjabani hoji akhoi daista akhoi maroiba akhoi radio station gi staff sing amadi lekai sigi kai khumnajarba sing aduga akhoi gi senior oiba adugumlaba listener sing